Manipur top channel ki maikei gi maruebi I pausing myam da thamjari ahanbada Kia Motors na lambi thingsilakli haibigi wahauda laikai myang muknakri aso apan yawnakri Imphal West District ki Lampel Police Station ki manung sana lairiba sangangai usekon da lairiba Kia Motors ki nakana changsilaga laiba yum taramuk henbigi Miyoi yangkhai hena lairiba singi lambi Kia Motors ki mapu endi mangsatabamna Maki staff singa loina thingzinana bo khotnari haibigi wahawdagi mafam adura lairiba miyaga mukna bothokri thawdo adura sangangai use kondagi sorakhaibam sunila sai nifugumdai mapuroiba sorakhaibam ranjit chokpadagi wan tharaktuna Asian Hospital pukhatuna lekanakri thawdo adu ngarang nungthilpung amaga makhairam tarakpa matamna thokibani thawdo adugi matangda sangangai use kon maira paibigi president laisnam Pisak masana phungdokibada hairiba lambi asi matam kyagi mamangdagi hauna miyamna setok sin tawduna lakpa lambi amani sai kharagi mamangda mafam adura leiba Kia Motors ki apunba inkhol mapudigi leikibani inkhol leiba matam adura lambi asi yaudi haiduna sai kyagi mamangdagi hauna sai na duna lakibani makha tarakpada court sai taraga manga rong case thengna duna laklaba matungda megi case ki rai Kia Motor gi maikai da pikhi dubu Tarakliba Rai dugi matakta laikai miyamna apulama tharaga lei tanjasida ngammi matagum lambi hekta thingzilak pasleb thibani hanadigi satok sin tawriba singi lambi pidana hektamak thingzin maibasi haunadi kota case lairiba mabu hektamak thingzilak pasi tawguningdi mafamasida lairiba yum tara henbigi Miyoi yangkhai si kadaida sakani anai yorok mafamasida adumak leigadra angang sing school satok sin ke kadomdagi tawgani lam leiba matamda lambi si yauna lairi hairibasi yabangamroi miyamgi satok sin ki lambida mapu isin bi yaro hen phungdoki mana makhatan hai mamangna numit khrani ki mamangna gi lambi asi khajinna bohona duna lakhibane dubu laikai miyamna athingba piduna lambi khajin hankidabani amasung ngarang Lampel Police ki kangbu amasung Kia Motors ki mari leina staff singna laktuna lambi khajilakpadigi irang asi horakibane Mungna bigi thawdo aduda Kia Motors ki staff sina khu tharakpadagi laikai gi Miyoi tara hena aso apanangni nupi amadi wan tharakpadi hospital du pukhalakri iramasi ki matangna mari leina basina miyeng sangbiu lambi asila satok sin tawri basingi awaba ubiduna satok sin jaba lambi pibiu haina su phungdorakhi amaromdana tuan lambi ki khudong thiba thawdok singna Miyoi hum siri Noni amadi Imphal East District ki manung sanmara thokiba lambi ki accident na Miyoi hum siri atopa amana aruba phiyum da lekanari Presta phangba pauna hai ngara amadi ngasigi luna ba ihing nongai matung pung anirom taba matamna Imphal gi none tamna sakhiba Bolero pickup registration number MN018 0187071 gari is Imphal City Bamlambi National Highway Kuntraga mapangi Shezang Beles manakta khanghodana accident thokpadigi gari edur tonglakpa Miyoi ani sokpadigi laikatna bangamdana sire laikhidraba Miyoi ani eduri none district ki Peace Island gi Gasmai Jun Kamai Sai Nifugamanga Apokpa Pantilung Gangmay Madi Assam gi Karbi Anglong gi Disagi Simdigi Demalu Hansu Sai Kungatru Apokpa Chandra Kasari ne duga thawdo wasu sokpa digi laikat nari bagari sigi driver duna none part 4 Peace Island gi Pongsin Tangangwai Sai Kuntragatru Apokpa Gongzu Wan Gangmai ni amasung ngarang nongalam dai thukiba accident adu sokpadigi laikhidraba Miyoi ne du postmortem gi dama Zenimski medial sangna thamkri loinana soklaba driver aduna Imphal gi hospital amada laikanari hairi amaromda ngara ayo angan mapung mari rom taba matamna Imphal East District ki Khurai sai thabi lerak khongna walking satpa Miyoi ama masakhangdaba saka mari panma gari na thumlambadigi laikatna bangamdana laikhidraba Miyoi du gi maming hizam Gojendro sai humfuga manga apokpa Zogesur Kawi Khurai Larik yang bam laikai degi ni hari Priyas Nit Biology Sangai Pro NTA Nit UG Biology ki admission hausari Class 12 thakraba mahiroi singi damakta lakliba NTA Nit UG 2026 ki thani pan gi target course pizari hadiba class singa simatik sana sahi nipan hina takpada Nit Biology the experience lairaba faculty singa takpigani aikoi na pizari khudong saba singa du extra reading material sangdraba si yanaba morongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megi Tangkunga Mapanigi class Hauseragani Yamna Nuairiba Mana internally displaced person IDP Samadi Relief came the Lady Satra Singoina di P. Lozaroi Hausamak Lakpiduna Mingsan Biorias Nit Biology Sangai Pro FCI Road opposite Powerhouse Lakpiduna Madi Equigi contact number 700553438 Natraga 70053765151 Pau Fubiro Amarom Nana Bangladesh na India ki North East
mitarakpadagi Adani group na senjau haithana borep lorapra Jammu Kashmir ki Pahalgam da leiba tourist spot ta misam kunga taruk numaina kaptuna khatkiba thawdokki matungda India no operation sindur hawdoktuna Pakistan amasum LOC da leiba terrorist ki camps in attack sa tharapada Bangladesh na India na Pakistan na landarabadi Bangladesh na India ki north east station lokshin gani haiba wapam phongdorakpadigi Prime Minister Narendra Modi na ngarang Rising North East Investor Summit hawdokri bra amasum Reliance Industry ki Adani Group na India ki North East States na lupa crore lising kuntra digi lising yangkai phawbagi ahenba sanpam thadaragan haner lapthok pra haipi gohang hangnarakli mamang sahida Bangladesh lengak pairam bagi Sheikh Hasina ki lengak tukraba matungda Bangladesh na India ki North East States na miyeng thamlakhibani hauju Bangladesh ki interim lengak ki chief advisor Muhammad Yunus na haukiba March thada China ra sathiba khongsat India ki North East ki state tare asi kangphal gi lamsingda question duna lebi state singni haina phongdokhiba garudana state sing asi ki milon gi phibam phagat hananaba Bangladesh na thabak lokhatpada China na mating panggadabne haiba wafam phongdokpa lekhibani aduga ani suba malem gi lanjau gi matamna Bangladesh ki Rangapur division gi lanmoringat leiba air base ama hauju Bangladesh Air Force ki control makhada leirabu sahi kya lisangsina sizinadana leirakpadagi Bangladesh na amuhana matam ga sunana samgatpada China gi mating ni hibani hiramasiga mari leinana Chinese officials sing sunumit kharani gi mamangda haidiba mafam asida laktuna hakthengna yengsinba leikrabani Bangladesh ki air base asi India gi ngamkhai digi sutnatagi kilometer 12 digi na 15 phawbudum lapnana leibane duga mayamna sikan nek hairaga sukhangnaba Siliguri corridor digi na sutnatagi kilometer sama kuntraga magarom da lapnari bane hari Bangladesh ki Sheikh Hasina ki lengak tu khibadi ki haujuk Bangladesh ki maraki lengak salai di balusing basing India ri yekna bigi miyeng yeng ma khorakpadagi laibani ki marak lalon iti ki pochai sing puthok pusin tawda phawba athingba thambe ki thabak laukhatna rakli bane sairak sita ngang Prime Minister Narendra Modi na North East ki state sing gidama akhanana summit ama pangthokriba su Bangladesh na mitarakpadagi pangthorakpa tharomoy gani masigi mathakta Reliance Industry ki chairman ama amasung Managing Director Mukesh Ambani na North East State singda lupa crore lising nifuga manga gi sanbam thadaragani hairakli basisu Bangladesh na thangakli ba khongthang asigi pakhum oiragadra haibigi ohang hangnarakli makasa tharak poina to pa omana TKS ki wafam da Arambai Tengol Unit 50 na singdokri Sirui Festival gi sarwam oina Sirui singda Arambai Tengol Unit 58 Cobra gi timamana Salai teret ki phiral paibi ki matangda TKS tangkhul katam naw saklong na thamlakhi bo wapama adugi matangda unit asina singdorakli Seolasina hai Manipur stylish ko Facebook page amana thagalakpa aran mamadi lana uhana buhona ba information amana tangkhul katam naw saklong bu lana lamjingli asigomba sensitive oiba matter sida waroisin amada laktringai mamang thagalakli badu kaya amna sumi lali haiba thidok sangi thawdo adubu lana wan tuk pirabadi kangum asil gi marak khaibung tahanana ba masawigini masigi matakta kanagumba khrana nungsi sanana kunaminari ba maite amasum nagani gi marakta khaibung tahanana ba hotnari haiba mayek simli sirilili esi kanagumba kanglup amagi khakinati masidi Manipur gi state flower oidana state asigi apunba gi masak takli pangthokliba festival asisu Manipur government na sinbaga loina state gi framework manungda culture gi weba kumayamani Arambai Tengol Unit 58 Cobra na apun Manipur amasu state asigi territorial integrity amasum sovereignty gi tamakta matam supada lepli hari solasna makata na hauji wathu oidiba unit asigi members singna salai teret ki phiral pai ki badu sisinaraga irang thona na bawona bani masu teret ki phiral asina Manipur da lairiba yellow sagai singi apun bamadi ingna signa hingmina badu gi masak udibani phiral asi tuan ba lam singna malem gi thakta mithoi mihen ba Manipuri singna spy du na makoi gi mai pak badu gi nongai ba phungdoknari masi sirui khaktanati United States Europe natraga Himalayan singmada mai paklaba singna phiral asi pai du na nongai ba phungdokli masina mafam adugi mapu oire haina claim tawbu leiti hari sirui singtakta namkhiba video du yamna sengna imale ba ngi phari long live Manipur siru imana yai phari haina miyam paujel pibo kholau lau stabani kholau du kari gumba kanglup naiba natragana kanglup masil gi martu wakhal tana da thokpa yaba wapam amati yaukidi TKS amadi lanai Miyoi sina video du kupna yengbi tabiraga madu kari yawbagi habadu mayek singna khangdok piyo haina apal tokki Manipur gi tampak tu khundari bamadi Arambai Tengol yellow furup singi marak nungsinaba amana amabu ikai khumnaba amat oiba madi integrity ngakpara sapsana lebli
ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯁꯤꯝꯕꯣꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯅꯤ ꯑꯃꯗꯤ ꯃꯁꯤꯕꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯁꯦꯠꯄ ꯑꯁꯤ ꯏꯔꯥꯡ ꯊꯣꯛꯅꯕ ꯀꯩꯍꯧꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯆꯥꯎꯊꯣꯛꯆꯕ ꯎꯠꯄꯅꯤ ꯍꯥꯏꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯀꯝꯃꯨꯅꯤꯇꯤ ꯃꯈꯣꯏꯒꯤ ꯀꯁꯇꯝ ꯑꯃꯗꯤ ꯁꯦꯡꯂꯕꯁꯤꯡ ꯑꯃꯗꯤ ꯃꯐꯝꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯂꯥꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕు ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡ ꯊꯣꯛꯅꯅꯕ ꯍꯣꯠꯅꯈꯤꯕ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯄꯒꯨꯝ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯕꯨ ꯉꯥꯛ ꯑꯃꯗꯤ ꯌꯣꯛꯈꯠꯅꯕ ꯆꯠꯊꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯀꯜꯆꯔꯒꯤ ꯈꯨꯠꯊꯥꯡꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯑꯃꯔꯣꯝꯗꯅ COVID-19 ꯔꯤꯝꯁ ꯆꯪꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ COVID-19ꯒꯤ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯔꯤꯝꯁ ꯏꯝꯐꯥꯜꯒꯤ ꯏꯃꯥꯔꯖꯦꯟꯁꯤ COVID-19 ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯔꯤꯕ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯈꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄꯁꯤꯡꯅ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ ꯐ꯭ꯂꯨꯅꯆꯤꯡꯕ ꯁꯦꯝꯇꯣꯝ ꯄꯦꯁꯦꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯦꯇꯦꯟꯗꯦꯟꯠ ꯈꯨꯗꯤꯡꯃꯛ ꯃꯥस्क ꯎꯞꯀꯗꯕꯅꯤ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯚꯤꯖꯤꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯄꯦꯁꯦꯟꯠꯁꯤꯡ ꯃꯥस्क ꯎꯞꯄꯤꯌꯨ ꯑꯃꯁꯨꯡ ꯁꯥꯕꯥ ꯅꯠꯇ꯭ꯔꯒꯅ ꯑꯜꯀꯣꯍꯣꯜ ꯕꯦꯁ ꯁꯦꯅꯤꯇꯥꯏꯖꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯏꯅ ꯈꯨꯠ ꯍꯥꯝꯗꯨꯅ ꯍꯦꯟꯅ ꯍꯥꯏꯖꯤꯟ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯂꯣꯛꯈꯨꯕ ꯂꯩꯍꯧ ꯈꯅꯥꯎ ꯅꯥꯕꯅꯆꯤꯡꯕ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯑꯣꯡꯁꯤꯡ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯛꯇ ꯗꯣꯛꯇꯔꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯆꯥꯡ नाइना COVID-19ꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯁꯦꯚꯤꯌꯔ ꯑꯦꯀ꯭ꯋꯤꯠ ꯔꯦꯁꯄꯤꯔꯦꯇꯔꯤ ꯏꯟꯐꯦꯛꯁꯟ ꯁꯦꯔꯤ ꯅꯠꯇ꯭ꯔꯒꯅ ꯃꯊꯧ ꯇꯥꯕ ꯂꯥꯛꯂꯕꯗꯤ ꯄꯦꯁꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯇꯦꯁꯇꯤꯡꯒꯤ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝ ꯃꯇꯝꯒꯤ ꯄꯤꯔꯛꯄ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯛꯀꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯅꯝꯃꯨ ꯍꯌꯦꯡꯗꯒꯤ ꯄꯥꯛꯁꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯒꯚꯔꯅꯔ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ PR ꯂꯩꯉꯥꯛꯇ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯒꯣꯜꯇꯥꯕꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯌꯦꯡꯗꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯅꯕ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯅ ꯈꯟꯈ꯭ꯔꯦ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯅ ꯄꯨꯡ 49ꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯍꯌꯦꯡꯗꯒꯤ ꯍꯧꯗꯨꯅ ꯄꯥꯛꯁꯟꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡ ꯀꯣꯀꯣꯃꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯤꯌꯥꯝꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡ ꯂꯥꯎꯊꯣꯛꯈꯤ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡꯗꯤ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯅꯕ ꯕꯥꯇꯣꯟ ꯇꯧꯗꯕ ꯑꯃꯗꯤ ꯔꯥꯖꯚꯋꯟ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯍꯌꯦꯡꯗꯒꯤ ꯍꯧꯗꯨꯅ ꯃꯥꯁ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯃꯩꯔꯥ ꯔꯦꯂꯤ ꯑꯃꯗꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯕꯒ ꯂꯣꯏꯅꯅ PR ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯌꯣꯛꯇ ꯁꯤꯚꯤꯜ ꯗꯤꯁꯑꯣꯕꯤꯗꯤꯌꯦꯟꯁ ꯀꯦꯝꯄꯦꯟ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ ꯁ꯭ꯄꯣꯔꯠꯁ ꯍꯦꯜꯊ ꯕꯦꯡꯛ ꯄꯣꯁꯇꯦꯜ ꯁꯥꯔꯚꯤꯁ ꯑꯃꯁꯨꯡ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯌꯥꯎꯗꯅ ꯑꯇꯩ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯣꯏꯁꯪꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯡꯍꯜꯂꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯁꯨꯡ DGP ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯔꯥꯖꯚꯋꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯁꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡ ꯑꯃꯁꯨꯡ PR ꯑꯣꯐꯤꯁꯁꯤꯡꯗ ꯆꯪꯁꯤꯟꯒꯅꯤ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯅꯨꯄꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯑꯃꯗꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯝꯄꯦꯟ ꯆꯪꯁꯤꯟꯅꯅꯕꯁꯨ ꯑꯃꯨꯛꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯒꯚꯔꯅꯔꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ DGP ꯐꯝꯊꯥꯗꯨ ꯒꯣꯜꯇꯥꯕꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯒꯤ ꯃꯍꯨꯠ ꯁꯦꯁꯟ ꯍꯥꯏ ꯀꯣꯔꯠꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ ꯒꯣꯜꯇꯥꯕꯤ ꯊꯧꯗꯣꯛꯀꯤ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯃꯊꯛꯀꯤ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯆꯪꯁꯤꯟꯒꯗꯕꯅꯤ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯂꯥꯎꯊꯣꯛꯂꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ ꯒꯚꯔꯅꯔꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯔꯥꯖꯚꯋꯟ ꯒꯦꯠꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯒꯚꯔꯅꯔꯒ ꯎꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯤꯌꯥꯝ ꯊꯣꯛꯂꯛꯂꯒ ꯋꯥꯀꯠ ꯃꯤꯐꯝ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯤꯡꯗ DC ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯆꯪꯂꯒ ꯒꯚꯔꯅꯔꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ DGP ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯍꯌꯦꯡ ꯈꯛꯇꯃꯛ ꯆꯪꯁꯤꯟꯒꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯒꯅꯤ ꯒꯣꯜꯇꯥꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯅ ꯈꯪꯍꯟꯒꯗꯕꯅꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯂꯥꯏꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ
amagum lebaasigi lehau history socio cultural sentiment amadi lebaasigi belu khangdabasingna lebaasigi mapu saraga lengak paibasina maram oiraga ngasi aikoina awaba thingnaribane kudama si mayoknaba ngamnaba miyamna isai isagi thaudangni khanduna haunaruba leitana thoralaga lebaasigi saktam kannanaba ikai khumnaba hanjinanaba khotnamina si hainasu khuraijam athawgun makhatana phongdokhi amaromdana loisilak poina fit taragatret hena pakna thagadaba koila fit taragnitu khaktamak pakna tharamri khongjang sangsilakadori fit taragatret ki inchi mapan pakna koila thagadaba kilometer amarom sangba imphal east ki top khonang khongdagina top khewa taba lambi suknatagi fit taragnitu pakna koila tharambada maike dongi miyam kham thengna penadri masidagi numit tarani phawgi manung lambi sigi naget satlibat drain singningthina semjinba yauna koila pakthoknaba thadrabadi makhal makha kai khongjang sangsilagani haina top youth club ki makedigi mari leinaba singi pukning singsilakli lambi asigi matangna pawmi singa unabada club asigi advisor thoksom bomsana phungdorakpada public works department ki makhada keystone construction company na CM ni lambi asigi matangda ketrigau asigi MLA amadi ACS da mikal thengnagadori miyoi singi sapsaba phireps numitarani phawgi manungda miyam khangna lathokadabani wa order tariba lambi asigi pak chawbagi ka hena hanthana koila thariba sida MLA amadi mikhal songthorakadori singna yaningdaba phungdoraktrabadi topna konba mafam singda makhoibu social boycott tawragani habu wapun thamkhen su paus makatari mana makataraduna mamangda pankibi ACS gi MLA singi matamda lambi asida thariba koila sahi ani phana sakhidabana kumsi sahi asida lanai company ama oiriba ki stona thaba asi paikhalakuna miyamna thamnama thajaba pumba arema tari lambi asida sathariba koila thabigi thaba asigi matangda wari sananaba company asigi miyoi sing club asina kaubada lakhidaba amadi PWD gi authority amada thabak sufam asida wari saba phangkidabana koila thabigi thaba sir tariba mai adura ningthina sathanaba TYC gi mekedi Manipur gi governor takshin kiba lekre hari tendang asumna meyam thamjaram gi duga hosikuina di meyam pawsi matang ase dusinjarage masum khata pa no ba update meyam punna ngamina sena sinel sigi mekedi meyam phamda makhata na thamjari